अहानबदा यामना मरुइबा अपडेट अमका ग्लेपाकी मेरादगी लुखचगे सुगनुदा कुकी मिलिटेंट्सिंगना ड्रोन टोयना थागलकले नाकौ सिंगसांग Pareng2 कुकी मिलिटेंट्सिंगना बंकर Pareng2 Saduna थमख्रे कंगलुप अनिगी इरांग असिना साथीना सोखलबा रेड जोन की मफम अमा ओइदुना लेइरबा सुगनु अमादि सेराव खुलगा थांगना लेइरबा सुरासनपुर डिस्ट्रिक्ट के लालोय फाय अमादि दोंगयांग रोमदगी कुकी मिलिटेंट्सिंगना सुगनुदा यामना तोयना ड्रोन थागतपगी थाबुक लेपतना सुथरगली पाउसेसिंग खुंजासिंगदगी फंगबा पाउगी मदुइनादि हौकिबा मे 10 गी नुमिदांग वेरम पुंग 5 मखाइ ताबा मतमदा सुगनु पुलिस स्टेशन गी मनुंगसना सुगनु अवांग लेकाय अमादि मयाइ लेकाय गी नोंगथके सरुकता कुकी मिलिटेंट्सिंगना लालोय फाय माइकैदगी ड्रोन अमा थागलखि मदुदा खुलंगाकपा खुंजासिंगना डबल बेरेनना कापथनबा होनबदा खुलै थुना दोंगयांग रोमदगी पुंस पाइसिनखि मसिगी मतुंगदा मे 30 गी नुमिदांग पुंग 3 मखाइ रोम ताबा मतमदा सुगनु अवांग लेकाय वार्ड नंबर 1 गी नोंगथके सरुकता कुकी मिलिटेंट्सिंगना ड्रोन अमा थागलकपदगी मिनट 10 रोम कोइपाइ पाइदुना लेरमनबा मतुंग लालोय फाय रोमदा अमुक पाइसिनखि हाइरि ड्रोन तोयना थागलकपा असिना कुकी मिलिटेंट्सिंगना ड्रोन दा बम हापतुन अटैक तौरकद्रा हाइबगी सिग्नब खुजासिंग द पावबदगी लेताना लेइबा ngamdre हाइरि पावसिना हाइ हुजिक सुरासनपुर डिस्ट्रिक्ट के लोनब लालोय फाय हेडक्वार्टर गी अवांग थंगबदा लेइबा नाकौ सिंगसांग Pareng asida kuki Millitantsingna Bungker Pareng2 Saduna Leire masi binocular sizinaduna yengba matamda yamna laina khangba ngamle hairi amaromda sungnuga santan district ka lon aba kumbi SC gi manung channa leiba napat tangjing de leiba mitei gi khulsing da kangma pani gi lan asida kuki singi yum mai tha ki badagi loinamak sena khram matung da makoina uramba masa gi lopam lau pari samri rom gi mathakta hojik hangduna leiriba asi kuki Millitantsingna kumtharaktuna hojik lau khoiba amasung phaudi hunduna lau panaba gi thabuk yamna phongna sa tharagle adubu hairi pamafam asida mitei sing amata sangba ngamdaba kuki Millitantsingna dominate tawduna laikibana maram oiduna mitei gi lofam sing da lau ubagi thabuk sing ase kuki singna mai pakna sathagragani hairi saira da sugnu amati serau da hana leiramba BSF na singwa security force sing matang lauthokre masigi muhta top state security force chajan bagi wafam leite hojik sugnu amati serau na singbada state security force sama yankai rom dingak sin bagi thabuk tawri adubu BSF lautokiba asigi mahut thajil laktaba maramna security force adukki matik awat pa leibana miyamda akiba faure loinana sugnu kendrogi MLA ke Ranjit Singha gi mideng makhada ngaksen bagi akan bathabuk paikhatnaba laukhat pa kaya laukhatnaba di hotnari haina su kunjasing na phungdoraki aduga mathangi update asna Myanmar dagi changlakba refugees singna kunjasing da phujai ba phaba punba hatpana sing bathabuk hengalakli haina CM da CTE iduna khangan kre laisio kaising Bharat ka yumlon nariba Myanmar da hojik थोकलिबा लान असिना मरम ओइरगा आइन काने म्यांमार दगी संगलकपा मिटोप सिंगदा कन एंग बिनाबा अमदि मसा मसागी मरम दमदा अथुबा मतमदा हलनखिनबा निपुगु हुमदोइ फुंगियार ST केंद्रगी MLA लाइसियो काइसिंग मणिपुर चीफ मिनिस्टर एन बिरेंदा इबा सेरोल पिदुन खंगन छहाइरि चीफ मिनिस्टर पिसन की बाइबा सेरोल अदुदा पल्लिबदि म्यांमार दगी आइन काने सलिबा सही 2024 गी मे तांग 3 फावदा संगलकलिबा मियोइ सिंग असि हौजिक फावदा कामजोंग डिस्ट्रिक्ट मियोइ लिसिंग मंगा समरी यंkai ग 3 चुरे मखोइ सिंगी मनुंग द बायोमेट्रिक डाटा लोबा लोइरबा सिंग मियोइ लिसिंग मंगा ग सामगा humdraga humdoi sure hairiba Myanmar dagi changlakpa refugees sing asi atupa matamda masagi maramdamda halankidaba tarabadi pamdaba hingsa gi thawdo kaya ama makoin thokalakani haina supalli CM na pisin kiba serul alda palli badi Myanmar dagi kamjong district sangsil kiba refugees sing asina pamdaba thawdo kaya thokalakpa thengnare refugee mitop sing asina hana leijeram bakunja sing phusaiba phaba punbagi thabuk satarak patana tana harpagi thabuk phawa sataragli adu makoi phaba punba tawduna serak piba yadabagi maram asina makoina bharata satnariba ain asi salaiba yade maram aduna hairiba refugees sing asi masa masa gi mayum da thuba matamda halanna ba manipuri lengak laukhat pham thokpa thabuk laukhat piyo haibasini CM da MLA laisio kaising na pisan ki baserol asida maru ina palibadi makoi maram damda Myanmar da halan kibaga loina kamjong district ki mafam sing da akan ba security ki mideng makada ngaksen bagi tabuk sa tapiyu masita sunatna Indo Myanmar border paring da akan ba security thamduna lamkhai wangmadagi mitok miansa sing sangchilaktana wangaksen bagi tabuk sabsana paket piyo haina supalli aduga mathangi update asina Robin mangang na Arambai Tengul headquarter gi PRO oina thopuragani Arambai Tengul 30 suba unit segmai commander oina thopuramba miam gi Robin mangang khairakpa masi Arambai Tengul general headquarter na kupna khanar ba matung da Arambai Tengul general headquarter gi public relation officer PRO oina thopuragani haina Tengul 30 unit awang segmai control room na press ta thokpa serol mana id serol asin hai Robin mangang na yamna lemjana fam oiraba post ACP ki bedagi hangduna leiramba 30 unit 80 segma unit ki commander asi unit asima ki member khudimak na yanaraba matung da inna khoirakpam boina oiragani loinana second in command na laisram nisan na oiragani hairi Arambai Tengul gi lusing puren korungan bukhuman gi pautak matung inna nauna PRO gi pampai kraba Robin mangang khoirakpam na unit khudimak ki manung da leirakpa nungaina da sing sangdaina ga dabani unit ki mapal da leirakpa problem khudimak solve tawga dabani Arambai Tengul amadi lebak miam gi khwaidagi afaba mari thamba amadi sagatpa mahak na sobo role lawgani unit khudimak ta satuna hing direct tuna mafam adugi maira pai bi amadi club volunteer sing afaba mari thamnaba hona ga dabani hairi serol sin lebak miam
की मफम थमलक्लिबा आरामबाई तेंगोलना सोइखिबा लानखिबा पुमनम ngakpiduna laibaki lanjangde hena kamdongno khumang subsingedabage amadi langam phiran thetkedabage haiba afoba pauta kaya piaru gi kutang ta pibiraknaba su arambai tengulna miyam gi mafamna nolokna haijarakli